Wari sanabada ngairingai kautrukta kuki khulai paibasingna bom amadi nongmai kapsinna lan kai haurakre. Matam kuina lepluraba matung amadi tha asigi 15 da kuki MLA sing yauna furuf ahumgi MLA minister sing wari sanakhiba pung nifunifan gi matung da ngarang ahing kuki khulai paibasingna kautrukta lan kai haurakpadagi nakalani gi marakta nongmai kapnakhre. Thokdok thokpamdagi phangba pau amagi matung inna ngarang numidang pung 12 ga minute 15 rom tabada kautruk ching laikai maning chingthak lomdagi kuki khulai paiba khara mobile phone gi torch light kap laga kautruk khul tamna kumtharakpadagi khul ngakpasingna nongthakta nongmai round ahum mari kaptuna warning pikhi warning shoot kappadagi kuki khulai paibasing aduda nongmai round khara khul ngakpasingi bunker tamna kapsil lamlaga chensin ki haidi khul ngakpasingi maikai dagi su nongmai round khara khud handuna kapsin ki thokdo asigi matangda tarakpada kuki khulai paibasingna matam amatada kautruk ching laikai amadi sport university tamna nongmai round khara kapsin bahaurakhi sport university da laiba security force singna su khud handuna nongmai round kaya kafki ahing nungai matung pung 12 makhai rom taba fawwa nakalani gi marakta nongmai kapna ramlaba matungda khutthongnaba adu lepkhi nakalani gi marakta nongmai kapnaba lepkhraba matung minute 15 rom leiraga kautruk chingthak lomdagi kautruk tamna bom ahum thangna kapsilaktuna amuk makha tana nakal ani maktagi nongmai kapnakhi nongmai kapnaba adu ahing nungai matung pung ani khara helakpa fawwa chathaki adumak pu thogdo aduda so apan misi minadi yaukide hai Ministry of Home Affairs na senduna New Delhi da Manipur da santi hanjil hannabagi damak jo maitai amadi nagagi MLA punna kunna saruk yaduna mifam pangthokhiba adu Thadou Community International TCI na taramna ui hairi Thadou Community International na thadorok pacherol amada mamang chahi 2023 gi May ahumdagi Manipur da kangluk ki hingsa thorakhiba aduga loisin hannaba pandam Bharat Sarkar na sinduna kangluk ahum adugi MLA sing unahanduna wari sanhanba si nahana tawba yarabani adubu thenglabasu thengna lamdam asida santi thamnaba khongthang ama lokhalakpa asibudi taramna ui India Government gi Press Information Bureau na thadorokpa pauda yumfam oiraga Delhi da pangthokiba mifam aduda miyamgi mihut oina MLA singna makhoi gi furuki miyoi singda hingsa gi lambi thadoktuna santi thamnaba maikaida changsen naba apil tawba haina khayana khre hairiba wafam asina Manipur da santi hanjilaknaba asa amadi piri maram asida Delhi da pangthokiba mifam aduda yaukhiba MLA kunmak thagatfam thoi maramdi makhoina miyamgi mihut ama oina achumbada yumfam oiraga omduna lairiba kangluk ki irang asidagi santi gi lambida puraknaba hotnabada mangjel thana thodang lobagi daita lawkhiba asi pukning thogatfam thoi luchingwa ama oiragadi miyamda asengba chumbadu khanghanaba thongna leigadabani miyambu namthak tawduna lana lamjinglaga oiroidaba manglan amada thaja handuna thambagi mahutta asengba chumbada yumfam oiraga asa piba ngamgadabani tongan malup singna taliba demand sing adu nakalamada thamkhraga hingsa ki thabak chathaba haibasi pumnamak mangminnaba thabak amani maram asina lambi asida changloidabani amaromda government authority media group sing community gi luchingba sing amadi mari leinaba khudingmangna khusamnaduna asengba wafam phongdokpa miyamda chuma wafam hena khanganaba honabada ahenba mieng changba matam oire kanagumba kharana lana puthorakpa warida thajaduna negative oiba message piduna sawhannaba hotnaba singi mayokta leptuna asengba wafam phongdokpa amadi positive message pibada miyeng thamlasi hingsa gi thabak ase karigumba maram ama hekta pisilaga tawnaba honaroidabani maramde hingsa sathabana tongjabadagi mangjabana saruk kaya hengani masemak thadau miyamgi oinadi haujik mayoknariba asengba wafam amani tholiba irang aseda khwaidagi chawna soaliba asi thadau miyamni adobo victim singna tumina leishinduna wakhal yaudaba hingsa gi thodok sing asigi chaina khangduna leiri Thadou Community International gi maikaidagi tholiba irang asi loisinaba wari sanaba seda kangluk khudingmakna saruk yaduna chathariba wari asigi kanaba launaba honafam thoi TCI gi maikaidagi santi oiba pambaina yanadaba leiriba sing wari sanaduna warosin puraknaba mamangdagi taknaduna lakhi handaki Delhi gi mifam asina state asida santi hanjil hannaba amangata nangkraba singda santi laglagani haibigi asa ama pinaba khong thangjinba haure asigumba makhalgi mifam matungda kayarak pangthoktuna miyamgi mihut sing oiriba MLA khaktanatana civil society organization community leader intellectual diaspora amadi micham miyamsu yohanfam thoi TCI gi oina miyoibagi hak ngakpa santi amasung achumba while fanganaba hotnabada saruk yanaba sem saduna lei kangluk sing punna wari sanaraba matamda ikhoigi mangda taduna leiriba wathok sing asi waroisin purakpa ngamgani hairi leiba asigi police ki system asi mitna singna leihanba ngamliba makhai leibak asida crime thokpagi chang hantahanba ngambaga loinana
ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯉꯝꯒꯅꯤ꯫ IPS ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯅꯨꯡꯁꯤ ꯊꯝꯗꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯞ ꯆꯥꯅ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ 2023 ꯕꯦꯆꯀꯤ IPS ꯄ꯭ꯔꯣꯕꯦꯁꯅꯔꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯟ ꯄꯨꯂꯤꯁ ꯁꯔꯚꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯊꯝꯗꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯑꯦꯟꯇꯤ-ꯁꯣꯁꯤꯌꯦꯜ ꯑꯣꯏꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯃꯤꯑꯣꯠ-ꯃꯤꯅꯩ ꯆꯠꯊꯔꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯆꯞ ꯆꯥꯕ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕꯁꯤꯡ, ꯃꯇꯨ ꯁꯣꯟꯕ ꯀꯥꯡꯕꯨ, ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯉꯥꯛꯄ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯁꯦꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯕ ꯑꯗꯨ ꯈꯛꯇꯁꯨ ꯀꯧꯗꯦ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯪꯍꯜꯂꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯆꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯕ ꯍꯛ ꯄꯤꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯊꯕꯛꯇ ꯍꯦꯟꯅ ꯐꯒꯠꯍꯟꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯒꯅꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯦꯗꯜ ꯑꯁꯤ ꯃꯍꯥꯛꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯃꯒꯤ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇꯧꯔꯝꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯍꯧꯕ ꯑꯗꯨꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯕ IPS ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯃꯗꯨꯗ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯈꯥꯛꯄ ꯂꯩꯇꯅ ꯇꯧꯒꯗꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯥꯡꯗ ꯊꯝꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯁꯤꯡꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯊꯕꯛ ꯆꯠꯊꯅꯕꯒꯤ ꯊꯧꯅꯥ ꯂꯩꯇꯦ꯫ ꯃꯃꯥꯡꯗ ꯖꯝꯃꯨ ꯑꯦꯟড ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯅ ꯂꯦꯐꯠ-ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯡ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯐꯒꯠꯂꯦ꯫ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯥꯗ 70% ꯆꯥꯡꯗ ꯍꯟꯊꯔꯦ꯫ ꯉꯁꯤꯗꯤ ꯏꯟꯗꯤꯌꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯍꯥꯟꯅ ꯑꯀꯟꯕ ꯏꯔꯥꯡ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯗ ꯂꯥꯛꯁꯤꯟꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯉꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯆꯠꯅꯕ ꯍꯧꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5ꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯅꯤꯡꯊꯤꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯄꯨꯝꯅꯃꯛꯇ ꯑꯅꯧꯕ ꯂꯣ ꯑꯁꯤꯕꯨ ꯆꯠꯅꯍꯟꯅꯕ ꯗꯔꯀꯥꯔ ꯂꯩꯕ ꯇꯦꯛꯅꯣꯂꯣꯖꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯅꯤꯡꯅꯆꯤꯡꯕꯁꯨ ꯄꯤꯕ ꯂꯣꯏꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯀꯦꯁ ꯅꯝꯗꯨꯅ ꯂꯩꯕꯗꯨ ꯂꯩꯔꯔꯣꯏ ꯍꯥꯏꯈꯤ꯫